अहानबदा मरुइबा पाउ इंडिया के प्रेसिडेंट द्रौपदी मुर्मू ना अगरतला टू खोंगसांग जन शताब्दी एक्सप्रेस ट्रेन अगरतला दगी लंथाख्रे खोंगसांग दा नुंथिल पुंग 5 मिनिट 5 दा थुंकी खैरंबन नुपी कैथल की पोटफम फंबी सिंगना चीफ मिनिस्टर दा मेमोरेंडम पिसिन बल्लाकपदा पुलिस का मुक्नख्रे कैथल फंबी मरी अरुबा फिबम दा लाइकनख्रे चीफ मिनिस्टर का इमा सिंह यानब लेट्री चीफ मिनिस्टर ना कौरकपदगी इमा सिंह चलुबनी इमा सिंह की फिरेपी चप चाना थमलखी अहोंब लेट्री हैना अंकल की प्रेसिडेंट ना फोंदोक्रे पुवारी का सागोनरीबा हाइबोक चिंग मुतखिबा याबगी फिबम दा लेरे लेबाक पथोलगा पुरकपा गाड़ी फारुबा फॉरेस्ट की ऑफिसर सिंह की हलमनगा गाड़ी मुनख्रे अमदी हौखिबा पुंग कुन मरीदा मणिपुर की ओइना कोविड-19 की अनोबा केस अमता थिंगनखिद्रे असिबा अमदा यावखिद्रे मैम जरे PONYTV की प्राइम टाइम मणिपुरी पाव मिलें ताबिरिबसिंगबु मोनिका सनासमना तराम नोकचरे होजिक पाव सनोना पिजरे इंडिया के प्रेसिडेंट द्रौपदी मुर्मू ना मणिपुर की खोंगसांग फाउबा चक्कदबा ट्रेन नंबर 02097 अगरतला जन शताब्दी एक्सप्रेस ट्रेन अमदी कोलकाता टू अगरतला एक्सप्रेस ट्रेन ngasi ayuk pung 4 minute 15 da अगरतला रेलवे स्टेशन दगी लमथाख्रे कोस 9 यावबा ट्रेन अदु लमथाबा अदुदा त्रिपुरा के चीफ मिनिस्टर मनिक साहासु सरुयाखी ट्रेन अदुना जिरीबामदा नुंथिल पुंग 3 da yauki aduga नोने डिस्ट्रिक्ट की खोंगसांग रेलवे स्टेशन दा नुमिदांग वाइराम पुंग 5 minute 5 da थुंकी ट्रेन asi निंगथौकाबा युमचा कैसा अमदी इराय नुमिता चेंगनी अगरतला दगी खोंगसांग यौबदा पुन्ना पुंग 8 minute 9 चंखी अदुगा किलोमीटर 53 सांगबा जिरीबाम दगी खोंगसांग यौबदा पुंग 2 चंखी प्रेसिडेंट द्रौपदी मुर्मू की निमित हुमनी की त्रिपुरा अमदी असम की खोंगचट असिदा यूनियन मिनिस्ट्रीज ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी हेल्थ एंड फैमिली वेलफेयर अमदी असम लेंगा की तोंगा प्रोजेक्ट कया वर्चुअल की खुथांगदा संगाबा अमदी उरेप उयुंग तमकी गुवाहाटी की असम एडमिनिस्ट्रेटिव स्टाफ कॉलेज न सिंधुना प्रेसिडेंट मुर्मू बु इकाई खुमनबा उत्पा ओइना ngasi नुंथिल पांगथोकदोरिबा सिविक रिसेप्शन अमदी कल्चरल प्रोग्राम दसु सरग्याखी महाकी इंडिया की अवांग नोंपोक की निमित हुमनी की खोंगचट की अहानबा नुमिता अगरतला की दुर्गाबारी टी स्टेट थबक सुदुना लेबा नुपी सिंग वारी वाताई सानबगा लोइनना मखोइगी अंगांग सिंग मरु ओइना नुपी मचा सिंग लारिक तमहनबगी कानाबा वाफम कया सु खांगनखे लोइनना त्रिपुरा स्टेट जुडिशियल एकेडमी संगाबा अदुदा वांगांग लदुना प्रेसिडेंट मुर्मुना इंडिया की अवांग नोंपोक लमदम असिना इंकुमचा लिसिंग अनि कुनमंगा फावबुदा इंडिया की सेन मिलियन करोड़ कया हेंगत हनबदा अचौबा थौदांग लौगनी हाइबगी थाजबा लई हाइना फोंदोखी खैरंबन नुपी कैथल की पोटफम फंबीसिंगना चीफ मिनिस्टर दा मेमोरेंडम पिसिनबा लाकपदा पुलिस का मुक्नख्रे कैथल फंबी मरी अरुबा फिबम दा लाइकनख्रे स्ट्रीट वेंडर की चप चाबा मफम पियो इमा कैथल अहुम की सिथरकलिबा मसक कलु खैरंबन कैथल की ओइबा पॉलिसी अमा सेमु कैथल मनुंगदा पोटफम फंबलिबसिंगी अवाबा उदुना थबक पाइखलु हाइना वर्किंग कमिटी खैरंबन इमा कैथल अहुमना सिंधुना ngasi ayuk pung 12 minute 45 rom tabada rally amaga loina खैरंबन इमा कैथल दगी चीफ मिनिस्टर बंगलो तमना लाकपदा इरांग asi thokibani कैथल फंबिसिंग लाकलिबा रैली अदु गंभीर शॉपिंग मपा यौरकपदा पुलिस सिंगना थतुना ngahak wari sanaduna leiki adubu wari sanaba aduda yanaba puraktabadagi nakal ani gi marakta muknaba thoraki maduda पुलिस की माइकेदगी पेपर स्प्रे कापतुना इरांग अदु लाक्सिनकी इरांग अदुदा थांगा हिस्नाम लेकादगी सलाम शांति चही निंफु मपुरोइबा सलाम गिचंद्रा कैबुल लमजाउदगी सलाम मेमथोय देबी चही अंखैनिथोय मपुरोइबा लेखिद्रबा सलाम जादुमनी मोइदांग पोक्तगी थांजम अमुसना चही यांखै मपुरोइबा थांजम रघु वानथरक्तुना सोर होनबा ngamlaktabdagi रिम्स हॉस्पिटल दा पुखतुना ऑक्सीजन हापतुन लाइकनखी तेरा सापम लेकादगी खोंगबान ताबम लारेंटोबी चही निंफु तरुकसु रिम्स दा पुखतुना लाइकनखी थौदोक अदुगा मरी लेना वर्किंग कमिटी खैरंबन इमा कैथल अहुमगी को कन्वेनर एसएम निर्मलाना हाई
Khwairambam ima kaithal gi akoibada street vendors kaya thorakpana kaithal manungda famliba pokfam phambising pot sittabana imung puba ngamlaktrei lengangna policy ama semduna kaithal manungda pokfam phamlibasingi awaba kokhangadabani street vendors singi chapchaba mafam ama sinkho masitha asigi tang tara fawgi manungda thabakta on tho haina taksin khiba leire adubu lengangna karigumba amata toraktabana ngasi chief minister da memorandum piba chatpani masida city police ki maikari gi ka hena thawong chatharak pasi akan mamong da condemn tawi Kaithal phambising da police na chathakhiba thawong asi kaithal phambising usittabani kaithal phambising na makha tana akanba khongjang sangsin-gani amaramda kaithal gi thabak thoram torakpada sinfam amadi saktam kanba lupki president secretary amadi treasurer makhoi ahumgi wafam chatnaroi lup adugi president oiriba misak asi government ki oja oiba miyoini makhoina inglising ani tara mari dagi fam paisen dona laklaga kaithal asibu politics toba kaithal phambising gi kholaw ta dabasi yaningde Maram aduna makhoigi wafam makhata na chatnararoi haiki. Mayan dukaan lo yahol le yauri ba posi akoi di nom gi sidaratra sidar bara sidar bara no cha sing do hayo ba no sidare matam du da akoi isa isu sema ngamami haude isa isu sema gi ngamba gi sakti laigare kai gi dai mayan dukaan na only moi kai gi na road ta hoi gi gari road ta mafa mafa puting gi thare adu ima kai thi gi saktam je mani prithvi na maming chali bani prithvi na maming chali ba ima kai thi je nom gi sidar aga di ima kai thi gi saktam je Hajaban laite adagi sagda ko namchu laite sarga asina akoi ki hinna bala bi sembi ona akoi nasi chali ba khomcha che sasabane ba adobo police na akoi bu kaisuna ta bakunda mama oi ba akoi da khut thage torapa nate dai to khut thage torapa akoi ki helongi product se sigi si mayan dukan se da yahon bigano akoi ka ki sagda kanji na akoi di nasi khomcha che se minister unaraga wari sajagi na khomcha pane ba Chief Minister ga imasing ga yanaba leitre Chief Minister na kaurak padake imasing chalubani imasing gi firepti chapchana thamlakhi ahongba leitre haina phongdokre wafam asing asi langfel da leiba nupi samas ki office ta imalup kayana pangthokpa pawmising ga unaba amada amkil gi president Laurenba nganbi na phongdokhibani nupi samas amkil tamichungmi nimpal anul thobal ima amadi NL gi imasing ga ngarang Chief Minister ga unarubagi matangda Laurembam nganbina hai ngarang asi Manipur gi Chief Minister N Birena imasangi akan ba khongjang sangsilaglagani haibadagi mahaki secretariat kauduna wari sanake wari sanaba adu da imasangi maikari yu legalize tawagi wafam sungya yaba ngamloi madugi mahuta hana thinglamba
1991 gi Liquor Prohibition Act adu hena mapangal kannaba hotnagadabani madu natrabadi hena kanba khongjang leptana jangsin gani haiba wafam thamlaki adubu Chief Minister na regulate tawkhigani haiba pakhum pirakhi Mifam aduda sarkya khiba Minister Nemcha kibgena yu fanglaktrabadi guli sizinari haina phongdoraki adubu ima singne yetnaki ima singne yu legalize tawba yu sungfam oiba amadi sungnaba majak amata mafam asida pusilakpa yaroi Karigumba lengangna namduna tawraklabadi ima sing hatpiro haina changlakani haina thamlaki madugi pakhum oina Chief Minister na hojik athingba laina siriba mayam asi ima singna kanba ngamlabra haina khumlaki adubu ima singdi wari sanaba chatpani maga khatnaba chatpanate adubu ima singi dabidi ngasisu ahongba leitri haina phongdoki ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯇꯥꯟꯕꯤꯔꯝꯕ 1991ꯒꯤ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛꯁꯦ ꯃꯁꯤ ꯐꯖꯅ ꯆꯠꯅꯍꯜꯂꯨ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯀꯥꯎꯟꯁꯤꯜꯁꯤꯅ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯀꯃꯤꯁꯅꯔ ꯑꯃ ꯍꯥꯞꯄꯀꯥꯟꯗ ꯃꯁꯛ ꯈꯪꯕ ꯁꯔꯀꯥꯔꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝꯒ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯦꯛꯁꯥꯏꯖ ꯑꯣꯏꯔꯣ ꯁꯤꯒ ꯂꯣꯏꯅꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪꯁꯤ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯃꯥꯁꯤꯡꯗ ꯑꯃꯗꯤ CSOꯁꯤꯡꯗ ꯀꯩꯅꯣ ꯁꯦꯝꯕꯤꯈ꯭ꯔꯕꯒꯦ Haibok Chingi Tarahai Muslim Khungi Mafam Amadagi Ching Lebak Kotlaga Putorakpa Gari Ama Lebak Pokpa Numitki Ayukta Hyang Thang Bit Office Ki Staff Singna Farba Matung Manipur Krida Lebak Central Forest Division da Puna Patoringai Jarakta Tarahai Khungangdagi Makutta Nongmai Paituna Lakpa Mioi Karana Lebak Gari Adu Mulhaurei Staff Sing Hatkani Haina Ki Halamlei Khulai Paituna Lebak Gari Mulhauriba Sing Adugi Mathakta Forest Department na Wangoi Police Station da case amasu file tawkhre hairi Thodok asigi matangda Forest Department dagi fangba paugi matung ina Lebak Gari Mulhaubagi thodok adubu Forest Staff singna photo kaplubada Khulai paiba sing aduna mobile phone sing munduna photo video sing adu kapthatki amadi Forest Staff sing busu fugani hatkani hainaki halamle hairi Asigumba thodok asi mamangda su thokhiba laikre haukiba thangje numitasu Haibok Chingdagi Lebak Kotlaga Puthorakpa Gari ama farubada Gari adu numit adu maktada Forest Staff singdagi mulhaukibagi thodok laiki hairi Tongan ba Reserve Forest singsu tumkhibagum Haibok Ching asisu tumkhidawre Haibok Ching asi lamdam asigi puwari ga sagon naribani haiduna miyam yauna kalhaunaba hotnaringai cherak asida Ching asida JCB ahumlom sizinaduna Lebak Kotpagi thabak sing yamna kanna chatharakle Mafam aduda Forest Staff sing changlurabasu fuge tawba yauna ki hanbana maram oiraka karimata tawba ngamhanjai Nongmai paiduna staff singda khaliba mioi asina Mayang Imphal Forest Office da su jangloktuna ki halam khiba Nakoi siningdradi aikhoida yalakanu amadi yamna henjilaklabadi mafam aduda Forest Office le haloi haiba yauna ki halam khiba laikhre haire Forest Department ki official amana phongdorakpagi matung ina Lebak Gari mulhauriba asibulu chingniba asigi mathakta Jarak pinanaba makhoina mulhauba gari su fagatnaba tawragani lenga kilo ama leiri haiba adu chapchana khanghanaba hotnaba mathau tare Kukan Panganba singna adum yai haiba mawongda chakragadi aikhoigi puwari ga sagonariba Ching asisu soidana tumkhibagi fibamda leire hairi Lamdam asigi sanmitlon fagatnaba hotnabagi saruk ama oina young entrepreneurs singbu promote tawnaba state ki scheme amagi bank na loan pinaba thorang toraba guarantor oibinaba leitaba mioi sing lengangna guarantor oinabagi cabinet na warep lawre wafama singa sining thaukhong bazar da pangthokpa Azadi ka Amrit Mahosab ka mari lenana My Handloom My Pride haiba wakhalonda Manipur Apex Handloom Weaver and Handicraft Artisans na National Handloom Development Ministry of Textile Government of India gi makhada Bishnupur gi Cluster Singki Development Program da Works and YAS Minister Govindas Konthojamna haikibani Mana makhata na sigumba thawong asina Manipur gi Startup Stand Up ki program da chauna kanaba piragani amadi ngasigi mirol na thabak khudingda science ki wakhalon ga loinana Thabak tawgadabani amadi masidagi aikhoina ahongba purakpa ngamlabadi soidana chakhatpa purakpa ngamgani haiki Thoram aduda Eronica Devi President Awasna President loinana Guest of Honor oina mathangsina Harakanta Baro Deputy Director WSC Imphal Gaini Ray Gangmai Project Manager District Handloom Bishnupur amadi Y Santi Kumar Officer in Charge Marketing amadi Bishnupur Kendra gi mapung kayadagi lakpa hisabi singna sargyaki apply to the way Sanabadu Somasi
science yaudaba yade sanabadasu aduna science everywhere akoi apply tawdaba yade lowbadasu science yaudaba yade aduga fi sawa kamudasu science yaudaba yade hiram khudimokse science apply tawdaba yade science afabadasu apply tawi fattabadasu apply tawi akoi science aduna science apply tawdaba yade haido scientific laiba no technology mayam ma apply tawgi mathau tai maramdi ahong masina sa ko porom no porom ngam ahong masing ado akoina loksin na wa ko ngona ga dabni ha makata pa pau pizza jingai da atem berbek amatang laminase Mangarak Suba Langbal Kaiche DS Enterprises Kaisamthong presents Disneyland Mela Kam Expo How Kiba September Tang Taratruk English Singeri Kunganito Numida Sidigi Leptana Satazaragi Loina Miyamgi Yangjaduna October Gi Tang Taratruk Pauba Chatajagadori Numid Jumba Pung Tarani Toidigina Numidangi Pung Mapan Pauba Hapta Kangjebungda Pangthukchari Thailand, Bangladesh, Pakistan, Afghanistan amadi Nepal Hariba Lebak Singh amadi India gi state kulomdagi product listing manga gi mathakta mafam asida phanghanjari miyam gi yangjaduna October gi tang 13 phawba sangdokchari DS Enterprises Kaisamthong present Disneyland Mela Kam Expo 5th Langbal Kaiche sungsoi soidana amutang imung manung puduna lakpiu breaking matung da makata ba pausing pijari khongjom da leiba Slopland Public School da paisa gi demand ga mari lenana KYKL na school asigi thabak thoram sing thingjui lakpa yaning de mahairoi singi yenglaga school asida thamlak khiba athingba hando o haidana school asigi mahairoi sing mama mapa sing amasung oja sing na ngasi school asigi geta wakami phom khrei wakami phom adu da sargya khiba khoinaizam amuba koba mahairoi amana hai khibada Slopland Public School asibu KYKL na paisa gi demand ga mari lenana thingrakhiba adu yamna nungai jade paisa gi damak mahairoi sing bu karisu letana khanba si nungai te matungda asigumba si toganu mahairoi ekhoida su lairik tamba fangla roitra haibagi akiba su laijai hairaduna school asida free education gi khudong jaba lairibani masida sunatana Manipur gi mapandagi mahairoi mayam amasu school asida free da lairik tamlibani school asi thinglabadi ekhoi matau karamna layu haibano hairaduna asigumba thawong asi matungna tawbiganu haike Mutum Nirmala Koba Guardian amana haikibada lakadoriba chahi nisingani kun humdoidagi Slopland Public School asi thinglagani haina KYKL na mamang thagi tang kuntrada media da thambiraki bawafam adu mahiroi singi amadi lairaba mama pa singi yenglaga hando khongjom area asigi khungang tararom asidagi mahiroi chamaga dingfurom school asda freedom mahi tamhalibani masida sunatana school asiga thangnana leiriba langthabal khunau hairiba khungang asidagi angang singdi school asi heklairakpadagi ngasi fauba freedom mahi tamhanduna laklibani hairaduna private school dadi tamhaningba lairaba mama pa singi yenglaga KYKL na thamliba athingba si hando makhatana school asta hanagumna lairik tamba fanghalu haike मखोगी पैसागी दमक दिमागी दमक छात्रगी उसी को पिछले दिन खंडी वैसे नुआइते सिगुम थबक तौबिगनो छात्र अखोगी हाबदी अखोजु किजै मरमदी अखोइबु लाइक तम फंगरोद्रा हाबगी खनबगी अवाबसु लै अदुना अखोगी केवाकी इस्नाउ सिंना अखोइबु थिंजनबा इसिम हाबु खोटबची तौबिगनो मरमदी स्लोलेन स्कूल दा फ्री एजुकेशन लै अदुगी साइद खत नतना छात्र सिंगा अतोब अतोबा मणिपुरगी मपानदगी जु सिदा लाइक तमदुना लै हाइबा छात्र मयामजिबु मोगी पुंसीसी सिदा लाइक तमद्रबगदी मोनि थिंजनबिगी तारगदी अखोइगी पुंसीजे कमाइना लायु हाइबनो अमदी सिंगो थौजे तौबिगनो हाइदुना अखोइना खुरमजै Drug and Violence Against Women and Children in Manipur haiba hiramda nongmagi khana nainabagi thoram ama Kanglasa Hiranmai Loop YPA Hiranmai amadi Women Action for Development WAD na punna sinduna Hauraima Sampubi Community Hall Hianglam Hiranmai da ngasi pangthokre thoram aduda retired principal Yu Kunjo Hianglam Gram Panchayat ki Pradhan E Santi retired headmaster M Rajendra Sargyake thoram aduda Dr. Ranabir Laishram WAD gi secretary Sobita Mangsatabam social worker Yai School ning Thaujamna resource person oina wangangki thoram aduda Kanglasa Hiranmai Lumna thangta gi sosu utki
ꯑꯩꯗꯤ ꯏꯃꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯏꯃꯨꯡ ꯂꯩꯕꯁꯤꯅ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯩꯗꯤ ꯅꯣꯡꯃꯇ ꯌꯨꯝꯁꯤ ꯀꯌꯥ ꯀꯜꯂꯛꯇꯦ ꯏꯃꯨꯡꯗꯤ ꯌꯥꯝ ꯀꯜꯂꯛꯑꯦꯀꯣ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯌꯨꯝꯒ ꯏꯃꯨꯡꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯈꯟ ꯈꯟꯒꯦꯔꯥ ꯆꯨꯝꯅꯒꯤ ꯌꯨꯝ ꯏꯅ ꯀꯨꯞꯄ ꯑꯣꯏꯒꯦꯔꯥ ꯖꯤꯡꯒꯅ ꯏꯆꯝ ꯆꯝꯅ ꯁꯥꯕ ꯑꯣꯏꯒꯦꯔꯥ ꯌꯨꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯏꯃꯨꯡꯁꯦ ꯃꯁꯤꯅ ꯈꯠꯅ ꯆꯩꯅꯗꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅ ꯑꯔꯩ ꯂꯩꯇ ꯇꯥꯅ ꯇꯤꯛꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯑꯉꯥꯡꯁꯨ ꯂꯣꯏ ꯐꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯗꯤ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕꯁꯨ ꯊꯣꯛꯂꯣꯏ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏ ꯐꯅꯤ ꯃꯔꯝꯁꯨ ꯂꯣꯏ ꯃꯣꯛꯀꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯦ ꯌꯥꯝ ꯐꯅꯤꯡꯕ ꯃꯃꯥꯒ ꯃꯄꯥꯁꯤꯅ ꯁꯨꯕ ꯐꯠꯇꯕ ꯌꯨꯁꯤ ꯋꯥꯔꯤ ꯊꯛ ꯂꯩꯔꯒ ꯑꯩ ꯏꯆꯥ ꯐꯕ ꯉꯝꯗꯦ ꯌꯨꯅꯝꯗꯨ ꯉꯥꯏꯇꯤ ꯄꯤꯠ ꯄꯤꯠ ꯅꯝ ꯂꯩꯔꯒ ꯍꯣꯏ ꯂꯥꯏꯔꯤꯛ ꯄꯥꯎꯅꯦ ꯀꯥꯏꯅ ꯑꯃ ꯋꯥꯔꯛꯄꯗ ꯑꯉꯥꯡꯗꯨꯅ ꯀꯩꯁꯨ ꯂꯧꯔꯣꯏ Manipurda ahanba oina Green Can Industries ki proprietor Justin Laishram ki matengdagi 7 suba Mahila India Reserve Battalion ki Caravan model bus da mobile toilet install tawduna khutsinakhrei nupisingna mafam chadabada kuina duty tawba amadi lamsang chatpada thengnariba awaba singbu khanbi badagi DGPP Dongel na asigumba wakhalon asi puthorakhibani asigumba mobile toilet install tawduna khutsinabagi thoramga mari leinana Green Can Industries ki proprietor Justin Laishram na haikibada yamna challenging oina ahanba oina semkiba mobile toilet ni Thabak asi makhatana tawrakhigani asigumba ahanba mobile toilet yauraba caravan model bus kusinabada apenba pokladuna asigumba thaudang asigidamak 8 suba IRB Mahila Battalion ki commandant Khoisnam Sarmana Green Can Industries pu thagatpa phongdoki yam challenging so giwa but then akoi da yamna tongning bam su phawna to giwa de koi na sisi ki pot se koi battalion gi koi ma'am commandant oi bigi bo se ngai na ki man Sharma gi mana so suggestion to gira pa koi da aptang adu da koi na yam tongning gi ba si mobile to se mela lebi ma'am si gi wa ba se koi na so understand wa ga wadi le ko se adu da koi na bazanam tang to ge haina si to ge ne aham bane koi man Ngasi Kasar District ki Markholanda Society for Metis Chamber of Commerce Assam SMCCA gi branch office ama Manipuri Development Council gi chairperson oibata natana SMCCA gi na legal advisor oiribi M Rina Singh na hangdokre Thoramadu All Assam Manipuri Women Merapai Coordination Committee gi President Aruna Devi Secretary Jagadatre President Amsu Lakhipur District Committee Wanglen Sumanta General Secretary Amsu Silchar District Committee Indrazit Panjobam Jiri News Network JNN gi editor Maira Khuman amadi Ampal gi President Ima Sanathoisu Sarkyakhi M Rina Singh na phongdokhibada mapandagi lakpa gari driver singda SMCCA na mateng pangnabigi damak mafam asida office hangbani Society for Metis Chamber of Commerce Assam na miyam gi damak mateng pangba asida miyam nasu support tobina ba haiki Society for Metis Chamber of Commerce Assam ki Secretary Okram Lakhikanta na haikibada loop asi Manipur amadi Assam da leiriba Maitai singki damak yaifana ba semkiba loop ni nauna hangliba branch asina Manipur dagi lakpa private passenger gari singdagi lupa yankhai registration fee loba amadi commercial gari gi fees oina lupa 100 logani loop asina Manipur romdagi lakpa gari singna awana tarakpa matamda mateng pangani amadi lambi gi oina su guide pigani haiba wafam su phongdoki Manipur di lakpa private gari oigera commercial gari oigera kasar lamdamda changakpa matamda moi awana taba mayam ekoi thingnasai aro thingnabado khajiktam oiso kokhanna bai tamak ekoina policy ama sanabani policy se private cars vehicles Manipur degi GD line tawraga kasar da changakpa matamda markhulen akoi office ga lupa jangai tawna fees macha ama piba aduga 24 hours ki service akhoi ki office ki taraf se pangjaba Lakliba October 10 da AMSSTA gi Foundation Day ga mari lenana numit asida school service sing lepada ahongba laite numit asida AMSSTA gi lekhidraba association asigi members singda haikal lekat tamduna makhoi bu ikai khumna ga dawribani numit asida karigumba AMSSTA asigi makhada leiriba school gi union makhoi gi member na service leptuna thoram asi yaunaba akanba thorang ama lokhat kadabani
Karigumba association asigi mayokta leplabadi adugumba member amadi union aduga association asiga karigumba mari amata leitaba amadi school union amadi affiliation service kaknaba haiba wafam asi AMSSTN hadorakpa cherol amana panli Travelers na makataraduna jahi khudingi pangthokadoriba thoram asi school singnasu miyam da lana uhana bahotna biganu haina so phongdorakli amadi lamdam asida leiriba miyamna amasung guardian singnasu thoram asibu sawgatpinaba appeal tarakli Lions Club of Imphal na ngasi World Side Day singani kuni thoigi thoram club asigi sangai prauda leiba Lions Service Center da pangthokre thoram asiga mari lenana gari awang lekai da leiba Nabalini Astam Children Home for Girls ki inmate nupi macha kun taruk amadi superintendent mari punamiyoy kuntragi mid screening Lions Eye Hospital da tawke handak johigi World Side Day ki theme Love Your Eyes ki nungi oiba warol piraduna District Chairman Side First District 322D Lion Dr. K.H. Rajendra Singh na phongdokhibada aikhoigi mit asi khwaidigi maru oiba hakchang kayat ama oibana masibu joton tawna thamba haiba si mathautai ingkum ja lisingamga chamapan kun mangada Helen Kalarna Lions Club ki members singbu Knights of the Blind in the Crusade Against Darkness haibiyo haikibadudagi malemgi Lions Club singna focused activity asi Vision Conservation da thamduna lakli loinana Lions ki Side First hariba campaign asidagi makha chatharakduna World Side Day asi pangthokpa hawrakibani Dr. Rajendra makha taraduna angang singna mahi tamba hawrakpa duwaida mama mapa oiba singna mit asi sungsoi soidana yengthokpiba mathau tai masina makhoi sing adu mit ki pangal sonbra haibasi nganna khangdokpa ngamhali loinana mahi masing tambada akaiba ohendana bagi machakso oihali Nabalini Astam ki angang singda poktak oina Dr. Rajendra na haikiba larik laisu Kuina paruraga mit asi ngahak potha handuna thambagi hainabi leigadabani loinana machi oiba chinjak chaduna mit pu matam pumada fana thamna bahotna gadabani jahi yam khalakpagi matung ina oirakpa yaba mit ki leina natraga mapangal sontharakpa asidagi ngakthokna ba matam chana mit laying thokpigadabani thoram adugi chief guest okiba Lions District 322D gi District Governor Lion Dr. W. Gopi Mohana ing kumja lisingamga chamapan marfutara nipandagi Lions Club na World Side Day asi haudoroktuna midfana thamna ba amadi ningthi jana laying pathap chatna nabagi awareness thamle numit asida Lions Club kaya na eye screening eye health education program na chingba thabakaya paikhatuna lakli haina phongdoke numit asiga mari lenana Helen Keller ki punsida yumfam oiba short film amasu utke Ukrulgi District Administration and District Asigi DPO ICDS Social Welfare Amadi CMO District Health Society ka khutsamnaraga ngasi Pre-Conceptual and Prenatal Diagnostic Technique Act 1994 gi manung chana amadi Beti Bachao Beti Parao scheme gi makhada pokpada ngairiba nupi macha amadi mama anibu okpagi thoram amadi awareness program ama DRDA holda pangthokre thoram aduda wangang aduna Beti Bachao Beti Parao BBBP gi District Nodal Officer A. Rohini Kumara Phongdokhibada BBBP asi English ngani tara manga gi January kuni thoida Laibak Sinba thungna Ministry of Women and Child Ministry of Family Welfare amadi Ministry of Education Government of India na tawraga haudokhibani program asi khunai asida nupi singbu hena mapangal pinaba amadi michang mikhai naidana ba amadi khunai asida nupi nupagi khetna ba leitana chapmana ba hak phanghana ba pandamda haudokhibani Program asi haudokpa chahi taret sure amadi chahi taret asida makhal kaya gi scheme kaya ma hapchenduna chalaiba haurakli masigi manung chana Pre-Conceptual and Prenatal Diagnostic Technique PC and PNDT Act 1994 asisu amani ek asigi manung chana pokter ngariba angang amagi gender khangdokpa yade thorom adugi manung chana angang yauna nupi kun mari romda angang gi potlam sing amadi in khalakliba nupi macha tara romda sanitary pads yanthoke Unique Disability ID Card UDIC Project ki manung chana Disability Certificate pinaba nomagi oibna assessment camp amangarang CMO Kamjong Camp Office da pangthokre Medical Department Kamjong amadi District Social Welfare Office Kamjong anina khutsamna duna pangthokiba camp aduda UDID PWD Certificates kontrani pansu khudakta yanthoke camp aduda Kamjong gi Deputy Commissioner Rang Namai Rang Peter Su Sargyaki amadi Zenims Amasung District Hospital Kamjong gi medical gi tongan ba hiramda haithoiraba Dr. Kyana karamba
ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯅꯩꯅꯈꯤ ꯂꯣꯏꯅꯅ ꯀꯥꯝꯖꯣꯡꯒꯤ CMO Dr. Lucy Doidang amadi DSWO Kamjong Nongpok Nganba Kem adu hawbadagi loiba fawba ngak senduna yengsinki Hauzi pagi martana break amaga mulominasi Mangarak Suba Langbal Kaiche DS Enterprises Kaisamthong presents Disneyland Mela Kam Expo How Kiba September Tang Taratrok English Singeri Kunganito Numit Asidagi Leptana Sathajarag Loina Miyamgi Yengjaduna October gi Tang Tarator Pawba Chathajagadori Numit Jumba Pung Tarani Thoidigina Numidangi Pung Mapan Pawba Hapta Kangjebungda Pangthukchari Thailand, Bangladesh, Pakistan, Afghanistan amadi Nepal Hariba Lebak Singh amadi India gi state kulomdagi product listing mangagi mathakta mafam asida phanghanjari Miyamgi Yengjaduna October gi Tang Tarator Pawba Sangdokchari DS Enterprises Kaisamthong present Disneyland Mela Kam Expo 5th Langbal Kaiche Sungsho Shoidan Amutang Imung Manung Puduna Lakpiu Breaking matungda mayam pampuna taram nongchari makhataba pausung pijari Kunmari Suba Manipur Student Federation MSF ki mapok kumon thoram ngasi Jiribam District ki Babu Parada leiba PWD Guest House ta MSF District Committee Jiribam na sinduna pangtokre thoram aduda All Jiribam United Club Association Ajukagi President Mutum Maipaksna Mangang All Jiribam Merapabi Apunba Loop S Susila Manipur Students Federation MSF District Committee Jiribam ki Advisor and Damendra Singh Vice President Tihai Samanand Singh na President Member Oinan Daista Famke Foundation Day aduda Jiribam da leba paumi singda lengyan fi pituna ikai khumna ba utke Manipur miyam da maru oina analayingi khudong chaba mapungfana phangjadraba mafam singda analayingi maramda khaminana ba paikhalakpa thabak thoram sigi manung jana ngasisu RIMS ki Community Medicine Department na Rural Health Training Center ki health program ki saruk ama oina health talks ki thoram ama Bisnupur District ki Bisnupur Ward number 1 da pangthokre RIMS की Community Medicine Department की Head of Department ओइबकी मथक्ता RIMS की दिन Academic सु ओरिबा ब्रोजेन सिंह अकोइजम की मीडियम मखादा पांगथोखिबा Health Talks असि Health Educator ओरिबा मेगा सेंटर मैकैना लुचिंगदुना पांगथोखि Department असि की PGTS Dr. Gitanjali Dr. Priya Dr. Sandra Dr. Risikanta Dr. Aijak amadi Dr. Denuna Intern सिंह अदु गाइड तोखिबगा लोइनना ngasi की Health Talk की टॉपिक सिंह Cervical Cancer colon cancer, lung cancer, amadi breast cancer na chingba singi maramda intern singna miyamda sandong na taki. Loina health talk sa sir kya bala kiba singduda department asigi lab technician Y Gambir sana singna urine protein sugar test amadi blood grouping su test tawki. Sir kya bala kiba singda health check up tawbaga iroina na hidak lang tak singsu lem na piki. Lakadoriba Municipal Council की मिखल की दमक BJP की इलेक्शन कैंपेन कक्चिंग एसीगी कक्चिंग वार्ड नंबर 1 दगी सोशल वर्कर नवरेम नबचंद्र नंगासिदगी हौदोखरे कैंपेन हौदोपगी थोरम अदुदा एन नबचंद्र न फोंदोखिबदा कक्चिंग म्युनिसिपल काउंसिल की वार्ड नंबर 12 लई हंदकी म्युनिसिपल काउंसिल मिखलदा वार्ड खुदिंगमक्ता BJP की मिहुत थादोकनी मियामनसु BJP की मिरेप खुदिंगमक्ता मतेंग पांगबियु हाइना अपील तौखि लोइनना थोरम अदुदा कक्चिंग म्युनिसिपल काउंसिल की हानगी काउंसिलर सिंह अमदी BJP कक्चिंग मंडल की मियोय सिंहसु सरगाखि District Health Society Imphal is Sinduna National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke, NPCDCS, Makada, Chronic Obstructive Pulmonary Disease, COPD and Pulmonary Rehabilitation Clinic among around UP Haisi Khetri Lekai da Hangdokre. Thorum adugi manung jana malem gi mafam sin batuna pangthok nambagum. Imphal East District ki oinasu use heart for every heart haba hiramda World Heart Day gi palan thorum su pangthoki. Thorum aduda Khetrigao Part 1 GP ki Pradhan MD Fazlur Imphal East District ki Additional Deputy Commissioner Samim Ahmad Saha CMO Imphal East Dr. L. Indira CMO Imphal East ki Neurologist Dr. N. Hemanto Kumar na sargyaki Thorum adugi saruk ama oina
ꯂꯦꯝꯅ ECG, random blood sugar test amadi BP check-up ki khudongchabasu miyoi chamaromda fanghanki. Colomboda pangthokiba SAFF Championship the winner oiduna ASEAN qualified oikraba amadi Saudi Arabia da pangthokiba AFC Asian Cup singani kun humdoida mai paulakraba Indian Under 17 National Team da sarukyaruba Manipur gi football sanaroi Ti Malem nganba Suraj Kumar ngangbam Bobby Singh Korau Ricky Maitei Mangang O Phoenix El Doni Saijon Ngarin amadi Thanglal So Gangtena ngasi Manipur da halakpada Makhoibu ikai khumnaba utpa amadi pukning thawatpa amadi hena mating leiba sanaroi oiraktuna sanabagi lamda malem asibu khudum chanba ngamba oinaba All Manipur United Clubs Organization amuko na taram opagi thoram ama amuko gi office ta pangthokhrei amuko gi member sing imung manung sanaroi sing bunung shibiba marup sing sanaroi sing asigi horafam oriba club sing gi mihut sing yauna airport ta hanba oina okay amuko gi office tamna amuk puraklaba matungda mapung oiba opagi thoram pangthoki Thoram aduda amukogi President PH Nando Luang, Vice President K Helen amadi Vice President MM Thambawna thoram mapu oiduna pangthoki President Nando Luang na phongtokhi bada Manipuri haiba furup asi mathauna maringjal yamna leiba mina lakchaba yadaba adugumba amani sanglaba jahi kaya yumthang naba leiba kaya lan sokna duna maithiba piba ngamlaba amadi China yauna chawraba leiba kaya ga lan thengnarakhraba Manipur majasing adugi charol surol oiriba Aikoina malemgi sanapungki lampakta leptuna mamanaba singa lanthengnaba amadi lanthengnabada mai pakpa ngamlakpa haibasi Manipuri singna sanabagi lambida joy tauba ngambaga pangkhakni haiki State asigi oina haukiba pungkun marida miyoi punna miyoi amata positive oikidre miyoi amata siba yaukidre COVID-19 command control room dagi thadolakpa report amagi matung ina haukiba Pungkun marida punna miyoi amata positive oiba yaukidre hojik fawbada punna miyoi lising aniga chamani fu mapan leikidre state asigi oina hojik fawbada miyoi lak ama lising kuntra mapan ga chanipan kun manga positive oikre masegi manungda miyoi lak ama lising kuntra tare ka chadruk humfu marina recover tawba ngamkre active case ta miyoi tarani thoileri recovery rate na chada marfu tarani pandasmik mari mangani All Jiribam Sports Association sinduna taratari suba and Hari Charan Memorial Sub-Junior Boys Under 15 Football Tournament lisingani kunito in Jiribam ki babu parada leiba Jiribam Higher Secondary School gi sanapungda team taren na sargado na ngarang dagi hawkray Tournament asida Group A da Cookie Sporting Club Rani Bank Oriental Club Babu Para KMYC Kamranga Jiri FA aduga Group B da PSG Kalinagar PYC Faitol UPC Uchathol na sarkyari opening match da PSG amadi UPC team anina sanakhibada UPC na PSG bu goal ahum anida maitiba piki ngasi sanakhiba match amada KSG na KMYC bu goal ahum anida maitiba piki hayengi match da Jiri FA amadi Oriental Club sanagani ngarang digi hawdokhiba tournament asida All Jiribam Sports Association ki President M Brajakanta Singh na firal chingkhatuna tournament asi hawdokhi Ngasi dagi haukiba tournament asi Jiri Bazar da leiba N Prem Sankar na mahaki leikhidraba mapabunggi mamingda katpa tournament ni Loisilakpada maroiba pa ohana pijari India ki President Draupadi Murmu na Agartala to Khongsang Jan Shatabdi Express train Agartala dagi lamthakre Khongsang da nungtilpung mga minute mga da thungki Khairamban nupi Kaithal gi platform phambis na Chief Minister da memorandum pisin balak pada police ka mugna khrei Kaithal phambi mari aruba phibam da laikana khrei Chief Minister ga ima sing ga yanaba leitre Chief Minister na kaurak padage ima sing chalubani ima sing gi firepti chapchana thamlaki ahongba leitre haina amkil gi president na phongdokhrei Puwari ga sagonari bahay bokjing mud ki bayabagi fibam da leire leba ko tholaga purakpa gari faruba forest ki official singki halam naga gari munkrei
Amadi haukiba pung kun marida Manipur gi oina COVID-19 gi anoba case amata thengnakidrei asibam ta yaukidrei. Ngasigi oina di PONYTV na pijaba prime time Manipuri pau matang asal losinjare mayam bong kana khuramjare.